ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯩꯕꯣꯛ ꯆꯤꯡꯒꯣꯜꯗ ꯀꯨꯟꯗꯣꯂꯇꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯈ꯭ꯔꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯅꯥꯏ ꯄꯥꯈꯪ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯤ ꯂꯩꯅꯔꯕꯣꯏꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯀꯨꯟꯗꯣꯂꯇꯥꯒ ꯃꯥꯒꯤ ꯃꯅꯥꯏ ꯄꯥꯈꯪ ꯑꯅꯤ ꯑꯗꯨ ꯍꯩꯕꯣꯛ ꯆꯤꯡ ꯀꯥꯗꯨꯅ ꯃꯍꯧꯁꯥ ꯈꯨꯠꯁꯦꯝꯒꯤ ꯐꯖꯔꯕ ꯀꯌꯥ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ इखंग खंगहौदना लामैना माइकई मरीमक्तगी अकीब फंगना चाक्सिल्लक्लमी। लामैना ngरंग ngरंग खोंगदुना लैथक लैखा खोना चाक्सिल्लक्पदा पाखंग लैसाबी अनि अदु चेनफम लैतदुना मैना चाक्तुना सीब तारे। हिंगनबगी पांबै लैत्रबा अदुदा मखोय अनि लेपनरे। हयेंग मुक्की मपोक्ता अैखोय अनि नुपी नुपा ओइना पोकनसे। नुपीना निंगथौगी मचानुपी ओइना पोकलगा नुपा पनबा यागनु अदुगा नुपादुना निंगथौगी मचानुपा ओइना पोकलगा वा ngang-दबा ओइरसनु मदुदा अैखोय अनि सखंगनदुना नुंसी वाइथोंगनसी असी हाइरदुना वासकनरगा मखोय अनि पुलपना मै मरक अदुदा मथ्वाई थामिन्नख्रे। कुंदोलता अमदी मनाई पाखंग अनि अदु मथंगी मपोक्ता तोंगान तोंगानबा लैबाक अनिगी निंगथौगी मचानुपी अमदी निंगथौगी मचानुपा ओइना पोकनख्रे। कुंदोलताना चंद्रजिनी मिनाई पाखंग अदुना अतोप लैबाक अमगी निंगथौगी मचानुपा बीरसिंहा ओइना पोक्तुना चावरक सांगलक्तुना पाखंग लैसाबी फानरे। हौखिबा मपोक्ता वासकनखिबगी मतुंग इन्ना निंगथौगी मचानुपा बीरसिंहा पाखंग मपुंग फारकलबा फावबदा वा ngang-खिदे। मपा निंगथौना असुमना हाइरमी इचानुपाना वा ngang-द्रिबसी करिगिनो असी हाइदुना लैबाकी अखंग अहै माइबा माइबी कया कौदुना लायेंग हल्ली। अदुबु मखोय कना अमतनसु बीरसिंहाबु वा ngang-हनबा ngam-खिदे। मपा निंगथौना मचानुपाबु लम कोइहंदुना मथ्वाई नुंगाई हल्लगा वा ngang-लक्पा याई खंदुना मंत्रीगी मचानुपा दुधबुद्धीगा लोइनना लम कोइहननबा थौरांग सिंबिखी। बीरसिंहागा दुधबुद्धीगा मखोय अनिमक लम कोइदुना असुम लाकपा मतमदा अतोप लैबाक अमा यौरकलमी। हाइरिबा लैबाक असिगी निंगथौगी अमत्ता पोक्चबी मचानुपी चंद्रजिनी कौबी अदु मसक मतौ यामना चंखोलमी। अदुबु अंगक्पा अमना मागी ममांगदा नुपा हाइबा वाहै असि पनबा सुंग्या यारमदे। चंद्रजिनीगी ममांगदा नुपा पल्लुबा मतमदा अवाबा ताखिबा कया यावख्रे। मरम अदुना मंत्री खंगदे फमनाय फमनायबा खंगदे कनागुंबा अमत्तना मजाइबेमगी ममांगदा नुपा हाइबा वाहै असि पनबा ngam-खिदे। वाफम असि लम कोइबा लाक्लिबा बीरसिंहा अमदी दुधबुद्धि मखोय अनिना तारदुना कोनुंगदा मालिनी ओइबी अहल अमगी युमदा मखोय अनिमक थुंगदुना लैरे। मालिनी अदुना नुमित खुदिंगी लै परेंग अममम लेंगदुना चंद्रजिनीदा हेक हेक पीबोइरे। नोंगमदि दुधबुद्धिना मालिनी अहल अदुदा असुमना हाइबोइरे। इबेन अैहाकी इताउसे लै लेंबा यामना हैबनी ngasiदी मजाइबेमगी मफमदा कटकदौरिबा लै परेंग असि इताउबु अमुक्ता लेंगहनबियु। बीरसिंहाना मजाइबेमदा पीननबा लै परेंग अदु लेंगले। अंगकपगी लै परेंगनी लैका खुदिंगदा मरोल लोली थमोइगी वा कया फोंदोई येंबगी पेनबा नाइदे पुकनिंग हुना फजख्रे। बीरसिंहाना मरौ लैना लेंख्रबा लै परेंग अदुबु पुरदुना
ꯃꯥꯂꯤꯅꯤ ꯑꯍꯜ ꯑꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯌꯧꯔꯒ ꯆꯟꯗ꯭ꯔꯖꯤꯅꯤꯗ ꯄꯤꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤ ꯄꯔꯦꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯅꯍꯥꯟ ꯃꯈꯩꯒꯤ ꯂꯦꯡꯂꯛꯄ ꯂꯩ ꯄꯔꯦꯡꯁꯤꯡ ꯑꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯂꯩꯀꯥ ꯈꯨꯗꯤꯡꯒꯤ ꯃꯔꯣꯜ ꯂꯣꯟꯕ ꯂꯩ ꯄꯔꯦꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯟ, ꯂꯩ ꯄꯔꯦꯡ ꯑꯁꯤ ꯀꯅꯥꯅ ꯂꯦꯡꯂꯛꯏ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ!" "ꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯩꯗꯣ꯫ ꯉꯁꯤꯒꯤ ꯂꯩ ꯄꯔꯦꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯂꯦꯡꯕꯤꯒꯦ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯂꯦꯡꯕꯤꯔꯛꯄꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯅ ꯊꯋꯥꯏꯅ ꯇꯥꯕꯤꯕꯅꯤ." ꯍꯩꯃꯥ, ꯏꯕꯦꯟ, ꯅꯁꯨ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯥꯛꯇꯕ? ꯏꯕꯦꯟ, ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯀꯣ." "ꯂꯩ ꯄꯔꯦꯡ ꯂꯦꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯃꯤ꯫ ꯍꯌꯦꯡꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯄꯨꯕꯤꯔꯛꯎ, ꯑꯩꯒꯤ ꯏꯇꯥ ꯁꯥꯟꯅꯒꯦꯕ ꯏꯕꯦꯟ." ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯩꯔꯥꯡꯕꯤꯗꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯗ ꯇꯥꯔꯦꯗꯣ꯫ ꯏꯁꯨ ꯅꯨꯄꯥ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯏꯁꯨ ꯅꯨꯄꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅ ꯍꯌꯦꯡ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯣꯅꯨꯡꯗ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯄꯨꯕ ꯇꯥꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯁꯨ ꯅꯨꯄꯤꯅꯣ ꯃꯍꯥꯛꯅ ꯍꯌꯦꯡ ꯄꯨꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯅ ꯍꯅꯨꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯌꯧꯔꯒ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯥꯗ ꯇꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯔꯁꯤꯡꯍ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯉꯛꯄꯅꯤ, ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯄꯨꯃꯥꯟ ꯃꯥꯜꯂꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯔꯦ꯫ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟ ꯁꯥꯖꯤꯟꯕ ꯂꯣꯏꯔꯒ ꯂꯩ ꯍꯥꯞꯄ ꯌꯦꯟꯗꯥꯏ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯁꯨ ꯃꯕꯦꯜ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯛꯂꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯅꯍꯥꯛꯀꯤ ꯅꯁꯨꯅꯨꯄꯤ ꯏꯇꯥꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯅꯝꯃꯣ, ꯑꯩꯒ ꯂꯦꯛꯃꯤꯟꯅꯔꯒꯦ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯥꯡꯕꯤ ꯑꯍꯜ ꯑꯗꯨꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯔꯣꯟꯕ ꯑꯁꯤ ꯈꯪꯂꯛꯂꯕꯗꯤ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯗ꯭ꯔꯦ, ꯂꯩꯕꯥꯛ ꯋꯥꯊꯣꯛꯁꯨ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ, "ꯏꯕꯦꯝꯃ, ꯍꯧꯅꯗꯦ ꯇꯧꯕꯤꯒꯅꯨ, ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯍꯩꯖ ꯈꯪꯖꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤꯗꯣ꯫ ꯃꯖꯥꯏꯕꯦꯝꯃꯗ ꯂꯣꯟꯆꯠ ꯊꯧꯒꯂꯣꯟ ꯀꯥꯏꯕ ꯌꯥꯎꯈ꯭ꯔꯕꯗꯤ ꯅꯅꯥꯏ ꯏꯕꯦꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯤꯁꯦ ꯄꯨꯖꯈꯤꯒꯦ ꯃꯖꯥꯏꯕꯦꯝꯃ꯫ ꯏꯁꯣꯔꯅ ꯁꯤꯟꯕ ꯊꯧꯁꯤꯜꯕꯨ ꯀꯅꯥꯅ ꯀꯛꯄ ꯉꯝꯒꯅꯤ?" ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯁꯤꯈꯥꯡ ꯈꯥꯡꯅ ꯌꯥꯗ꯭ꯔꯕꯗ ꯃꯁꯨ ꯅꯨꯄꯤ ꯁꯥꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯔꯁꯤꯡꯍꯕꯨ ꯀꯣꯅꯨꯡꯗ ꯊꯅꯝꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯂꯤꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ, ꯃꯄꯣꯛꯉꯩꯗꯒꯤ ꯋꯥ ꯉꯥꯡꯂꯛꯇꯕ ꯕꯤꯔꯁꯤꯡꯍ ꯆꯟꯗ꯭ꯔꯖꯤꯅꯤ ꯎꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯕ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯁꯥꯔꯤꯕꯤ ꯕꯤꯔꯁꯤꯡꯍꯅ ꯍꯪꯂꯛꯏ, "ꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃꯅ ꯅꯨꯄꯥ ꯄꯟꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯈꯪꯍꯧꯗꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯕꯤꯔꯁꯤꯡꯍ ꯊꯣꯏꯗꯣꯛꯅ ꯋꯥꯔꯧꯔꯨꯗꯦ, ꯅꯨꯄꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯕꯤꯔꯁꯤꯡꯍ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯁꯔꯧ ꯁꯤꯟꯅꯗꯨꯅ ꯃꯥꯂꯤꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯣꯅꯨꯡꯗ ꯂꯩ ꯄꯔꯦꯡ ꯊꯤꯟꯕ ꯀꯥꯍꯜꯂꯨꯗ꯭ꯔꯦ꯫ ꯅꯣꯡꯃ ꯆꯠꯈꯤꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯍꯪꯂꯛꯏ, "ꯏꯕꯦꯟ, ꯀꯔꯤꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ?" ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯩꯔꯥꯡꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯇꯥꯗꯣ ꯀꯟꯅ ꯅꯥꯕꯗꯒꯤ ꯅꯅꯥꯏ ꯏꯕꯦꯟ ꯑꯩꯍꯥꯛꯅꯦ ꯀꯣꯅꯨꯡ ꯀꯥꯖꯔꯛꯄ ꯉꯝꯗꯕꯅꯤꯗꯣ." "ꯏꯕꯦꯟ, ꯑꯩꯗꯤ ꯇꯥꯗꯦꯅ꯫ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ, ꯏꯇꯥꯒꯤ ꯑꯅꯥꯕ ꯍꯪꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯇꯥ ꯑꯗꯣ ꯂꯩꯇ꯭ꯔꯦ, ꯁꯤꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ."
ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯁꯤꯟꯅꯩ꯫ ꯃꯇꯥ ꯁꯤꯔꯦ ꯍꯥꯏꯔꯕ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯀꯞꯄꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯂꯩꯇ ꯂꯥꯏꯔ ꯂꯥꯏꯊꯨꯡ ꯂꯩꯅꯥ ꯂꯩꯕ ꯃꯤꯁꯤꯡꯗ ꯁꯦꯜ ꯊꯨꯝ ꯂꯤꯛꯀꯣꯟ ꯈꯨꯖꯤꯡ ꯌꯦꯟꯅꯅꯕ ꯀꯩꯊꯦꯜꯗ ꯆꯠꯂꯤ꯫ ꯕꯤꯔꯁꯤꯡꯍꯥꯅ ꯐꯤꯔꯨꯛ ꯐꯤꯔꯥꯡ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯏꯊꯨꯡ ꯊꯨꯡꯕ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯤꯔꯁꯤꯡꯍꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯠꯀꯤ ꯅꯥꯞ ꯂꯧꯗꯨꯅ ꯁꯥꯈ꯭ꯔꯕ ꯃꯔꯧ ꯂꯩꯔꯕ ꯃꯔꯣꯜ ꯂꯣꯜꯂꯕ ꯈꯨꯖꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯖꯤꯅꯤꯗ ꯄꯤ꯫ ꯈꯨꯖꯤ ꯑꯗꯨ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯃꯨꯟꯅ ꯌꯦꯡꯏ, ꯑꯥꯊ꯭ꯔ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯃꯔꯣꯜ ꯂꯣꯟꯕ ꯂꯩꯍꯥꯎ ꯑꯄꯣꯝꯕ ꯑꯃ ꯕꯤꯔꯁꯤꯡꯍꯥꯗ ꯄꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯍꯧꯈ꯭ꯔꯕ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯅꯩ꯫ ꯕꯤꯔꯁꯤꯡꯍꯥ ꯆꯟꯗ꯭ꯔꯖꯤꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯟꯅꯅ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯕ ꯀꯥꯂꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯎꯅꯁꯤ ꯁꯤꯟꯅꯗꯨꯅ ꯍꯧꯖ ꯑꯅꯤ ꯑꯍꯨꯝꯂꯛ ꯎꯅꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤ ꯄꯟꯊꯨꯡꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯑꯔꯣꯟꯕꯗ ꯎꯅꯕ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯎꯔꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯏꯀꯥꯏꯈꯤꯕꯅ ꯌꯪ ꯂꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯥ ꯄꯟꯕ ꯌꯥꯗꯕꯤ ꯃꯆꯥꯅꯨꯄꯤ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯈꯨꯡꯒꯣꯏꯅꯒꯦꯗꯣ꯫ ꯅꯍꯥꯟ ꯃꯈꯩꯅ ꯅꯨꯄꯥ ꯄꯟꯕ ꯌꯥꯗꯕ ꯑꯗꯨꯒ ꯅꯨꯄꯥ ꯄꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯩꯔꯥꯛ ꯄꯤꯈꯤꯕ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯏꯌꯥ, ꯑꯁꯨꯛ ꯅꯝꯊꯥꯛ ꯆꯥꯎꯕ ꯑꯩꯍꯥꯛꯀꯤ ꯏꯆꯥꯃꯛꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯗ ꯀꯥꯂꯤ ꯃꯟꯗꯤꯔ ꯀꯣꯏꯁꯤꯜꯂꯒ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯌꯥꯊꯪ ꯑꯁꯤ ꯐꯪꯕꯒ ꯃꯕꯨꯛ ꯐꯠꯇꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯂꯝꯖꯤꯡꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯂꯥꯂꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯠꯇꯨꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯨꯔꯦ꯫ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯤꯔꯁꯤꯡꯍꯥ ꯑꯃꯗꯤ ꯆꯟꯗ꯭ꯔꯖꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ꯫ ꯕꯤꯔꯁꯤꯡꯍꯥꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯏꯕꯦꯟ, ꯃꯥꯂꯤꯅꯤꯗ ꯈꯔ ꯇꯝꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯂꯣꯏꯕ ꯁꯟ ꯄꯣꯠꯃꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯤꯒꯤ ꯏꯪꯈꯣꯜ ꯆꯪꯂꯨꯕꯗꯒꯤ ꯐꯥꯈ꯭ꯔꯦ꯫ ꯁꯟ ꯅꯥꯝ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯖꯔꯛꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯠꯂꯤꯕꯤ ꯅꯨꯄꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯂꯤꯅꯤꯗ ꯇꯝꯂꯨꯕꯗꯒꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯗꯨꯠꯕꯨꯗꯤꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯃꯥꯂꯤꯅꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯦꯟ, ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯕꯁꯤ ꯀꯅꯥ ꯀꯅꯥꯗꯤ ꯌꯥꯏ? ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯃꯁꯤꯗ ꯌꯥꯕꯁꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤꯇꯪ ꯌꯥꯏ꯫ ꯑꯩꯍꯥꯛ ꯍꯧꯖꯤꯛꯃꯛ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯁꯥꯔꯒꯦ, ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯑꯁꯦꯡꯕ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯗꯨꯃꯛꯅ ꯑꯁꯤ ꯌꯧꯅ ꯃꯥꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯈꯦꯟꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯩꯃꯔꯦꯝꯕꯤ ꯁꯥꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯣꯏꯁꯤꯟꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯅ ꯈꯨꯔꯨꯝꯗꯨꯅ ꯆꯪꯍꯟꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯟꯗꯤꯔ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯟꯗ꯭ꯔꯖꯤꯅꯤꯕꯨ ꯑꯃꯨꯛ ꯂꯩꯃꯔꯦꯝꯕꯤ ꯁꯥꯍꯟꯗꯨꯅ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯗꯨ ꯂꯩꯉꯥꯡ ꯁꯪꯕ ꯐꯤ ꯑꯃꯃꯝ ꯁꯦꯠꯆꯤꯜꯂꯦ꯫ ꯎꯠ ꯋꯥꯏ ꯇꯩꯔꯒ ꯁꯥꯗꯨ ꯁꯥꯗꯨꯅ ꯒꯟꯖꯥ ꯀꯟꯅ ꯀꯟꯅ ꯆꯤꯡꯗꯨꯅ
ꯃꯟꯗꯤꯔꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯈꯣꯡꯂꯣꯏ ꯑꯃꯗꯤ ꯂꯥꯂꯣꯏꯁꯤꯡꯅ ꯃꯟꯗꯤꯔꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯐꯥꯒꯦ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯟꯊꯤ ꯎꯠ ꯇꯩꯕ ꯁꯥꯗꯨ ꯑꯅꯤꯈꯛ ꯒꯟꯖꯥ ꯇꯞ ꯇꯥꯅ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯅꯥꯏ ꯈꯔ ꯆꯦꯟꯗꯨꯅ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯅꯠꯇꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯏꯀꯥꯏꯕ ꯄꯤꯅꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯥ? ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯨꯗꯤ ꯀꯗꯥꯏ? ꯃꯔꯥꯜ ꯁꯤꯅꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇ꯭ꯔꯥ? ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯦꯗꯅ? ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ? ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯃꯥꯏ ꯏꯆꯝꯃꯨꯛ ꯉꯥꯡꯂꯗꯨꯅ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯆꯨꯝ ꯆꯨꯝꯂꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯝ ꯇꯧꯅ ꯁꯣꯏꯈ꯭ꯔꯤꯕ? ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯖꯥ ꯏꯕꯦꯝꯃꯒ ꯅꯅꯥꯏ ꯑꯩꯒ ꯏꯃꯥ ꯀꯥꯂꯤ ꯃꯍꯥꯛꯀꯤ ꯐꯥꯡꯈꯣꯡ ꯑꯃꯨꯛꯇꯪ ꯄꯥꯏꯅꯗꯨꯅ ꯂꯥꯏꯒꯤ ꯁꯥꯈꯤ ꯌꯦꯡꯅꯖꯒꯦ꯫ ꯑꯔꯥꯟꯕ ꯑꯗꯨꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯁꯅꯨ꯫ ꯐꯔꯦ, ꯃꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯣꯏꯔꯒꯅꯤ꯫ ꯑꯔꯥꯟꯕ ꯑꯃꯅ ꯎꯠ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯁꯅꯨ꯫ ꯀꯥꯂꯤꯒꯤ ꯐꯥꯡꯈꯣꯡ ꯑꯃꯨꯛꯇꯪ ꯄꯥꯏꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯔꯒ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯇꯥꯎ, ꯇꯥꯗꯕꯁꯨ ꯇꯥꯍꯧ, ꯈꯪꯗꯕꯁꯨ ꯈꯪꯍꯧ꯫ ꯃꯖꯥ ꯏꯕꯦꯝꯃ ꯃꯍꯥꯛꯀ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯃꯍꯥꯛꯀ ꯏꯃꯥ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯍꯥꯛꯀꯤ ꯐꯥꯡꯈꯣꯡ ꯄꯥꯏꯅꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯋꯥꯌꯦꯟꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯌꯥꯊꯪꯅꯤ꯫ ꯆꯟꯗ꯭ꯔꯖꯤꯅꯤꯒ ꯕꯣꯔ ꯃꯟꯇ꯭ꯔꯤꯒ ꯀꯥꯂꯤ ꯃꯟꯗꯤꯔꯒꯤ ꯐꯥꯡꯈꯣꯡ ꯄꯥꯏꯅꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯥꯞꯄ ꯑꯅꯛꯄꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯇꯤꯜꯂꯔꯦ꯫ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯐꯥꯡꯈꯣꯡ ꯄꯥꯏꯅꯅꯕ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯇꯝ ꯆꯥꯅ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯊꯨꯡꯂꯔꯦ꯫ ꯕ꯭ꯔꯥꯍꯃꯟ ꯄꯨꯖꯥꯔꯤꯅ ꯃꯟꯗꯤꯔꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯄꯨꯖꯥ ꯀꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯖꯥ ꯀꯠꯂꯕ ꯃꯇꯨꯡꯗ ꯄꯨꯖꯥꯔꯤꯅ ꯆꯟꯗ꯭ꯔꯖꯤꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯐꯥꯡꯈꯣꯡ ꯄꯥꯏꯅꯅꯕ ꯍꯥꯏꯔꯕꯗ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯗꯦꯕꯤꯒꯤ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯑꯁꯨꯝꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯏꯃꯥ ꯀꯥꯂꯤ, ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯂꯥꯏꯊꯨꯡ ꯊꯨꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯁꯣꯛꯅꯈꯤꯕ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠ ꯁꯣꯛꯅꯖꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯥꯡꯈꯣꯡ ꯄꯥꯏꯕ ꯃꯇꯝꯗ ꯎꯠ ꯑꯣꯏꯅ ꯇꯨꯝꯗ꯭ꯔꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯇꯨꯝꯗ꯭ꯔꯦ ꯇꯨꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯅꯦꯝꯊꯈ꯭ꯔꯒ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯀꯥꯂꯤꯒꯤ ꯐꯥꯡꯈꯣꯡ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯁꯛꯂꯦ꯫ ꯍꯦ ꯏꯃꯥ ꯀꯥꯂꯤ, ꯅꯅꯥꯏꯅ ꯑꯆꯨꯝꯕꯇ ꯍꯥꯏꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯨꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯃꯥꯡꯖꯈꯤꯒꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯃꯤꯇꯣꯞ ꯑꯃꯒ ꯁꯣꯛꯅ ꯁꯝꯅꯕ ꯇꯧꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯥꯂꯤꯒꯤ ꯐꯥꯡꯈꯣꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯍꯦꯛ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯃꯕꯨꯛ ꯐꯠꯇꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯗꯦꯕꯤꯒꯤ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯎꯠꯀꯤ ꯂꯩꯄꯨꯡ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯇꯨꯝꯂꯦ ꯇꯨꯝꯂꯦ ꯍꯥꯏꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯁꯤꯡꯍ ꯑꯃꯗꯤ ꯆꯟꯗ꯭ꯔꯖꯤꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯔꯁꯤꯡꯍꯅ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯃꯗꯤ ꯃꯔꯨꯞ ꯗꯨꯠꯕꯨꯗꯤꯒ ꯂꯣꯏꯅꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯈꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒ ꯃꯁꯥꯒꯤ ꯃꯥꯡꯉꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯗ꯭ꯔꯖꯤꯅꯤꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯨꯕ ꯃꯕꯨꯛ ꯐꯠꯇꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯈꯤ꯫